Mingselmanipur ngasi amok pujarakliba film asigi maming Mockingjay part-2 movie asi The Hunger Games bi oinadi mari suba part oigadoribani mamangi part sing asi channel asina hanana explain tawjakhrabani part sing asibu yengbidriba viewers singna movie asigi wari asi ningthijana khangnabagidamak part sing asibu yengbinaba ningsingjari movie asi 2015 da release tawkhiba action science fiction amadi romance category da yumpham oiraga namkhiba Hollywood movie amani masina phangkhiba rating sing de Rotten Tomatoes 70%, IMDb 10 manung 6.6, Metacritic 65% samadi Google users na 73% ki like piraba movie amani. Movie asinamada $160 million ki senpham sangki aduga masina tan ki ba senpham na $661.4 million ki senpham tan bangam ki. Movie asida saktam langliba marui ba miyoi singdi Kennis Everton ki saktam da Jennifer Lawrence, Pita Malaki saktam da Josh Hutcherson, Gail ki saktam da Liam Hemsworth, Hamish ki saktam da Woody Harrelson, President Almalcon ki saktam da Julianne Moore, Pluta ki saktam da Philip Seymour Hoffman, Johanna ki saktam da Gina Meloni, Colonel Bo ki saktam da Mahershala Ali, amadi film asigi main villain oriba President Snow ki saktam da Donald Sutherland. Fare mayam aduri ehuji film asigi wari da mai onsen jaragi. Marakta soiki langki biar pematamda ngakpiu hai bawapam si miyam na thamjari aduga ina miyam na haijaning bawapam amana mikup amatang kaithok piduna channel asibu support tawbiba oina subscribe button asibu namsin biramu masina wari lijeriba ai khoidari thona pangan oijaribani phare mayam adri hoji film asigi wari asi liba haujarak lage movie asigi ahoba sinda kenisi ngaksamna yetliba bel asi lauthoragi magi ngaksam asi pitana melkhai khibedagi yam thina soktuna lairibani Bel asi lauthok laba matungda magi khonjel asi kashu thodokpa tawdabra haina check su tawri ahan mangalakpa matamdadi khara nungai khide adubu masimangna yamna akaiba piba haibadri oiramde Kenisna khonjel sirap na pitabu unaba pami hairakhi Plutak na hairakhi yakhiroi magi anaba se phagatpada matam changkhini ngasidi aikoina anawba changeng amasu tawgodoribani Doctor singna magi manakta changba matamdadi magi wakhal asi yam ingna signal lai adubo Dr. Singh asiti maki naknaba miyoi sing amatan nate mangon nadi makoi sing asi sakhangdaba haibado oiribani ngasidi pita na masak munna khangma miyoi ama thajanduna mahaka wari sanahan gadoribani masida mana kaidorakpage haibado aikoina yenggadoribani masigi mathangda makoina pita na lairiba ka asigi manakta lagle aduga ka asigi mapanda leptuna pita u yengle aduga primbuka asigi manungda changhanduna pita ga wari sanahalli Pita na premna nang na mafam asida kamdaw na leram lebano hangli premna hairaki aikoina hojik lairiba mafam asi district 13 dani aikoina wari oina takiba wafam sing adu loina chumduna leram le nangsu capital lagi makoina kanbiduna mafam asida thamlebani Pita na aigi imung manunggi miyoi amata aibu unaba laktriba si karigino aduga district 12 ta attack tawkre hariba wafam asi asumra haina hangli premna hoi summi thodok adu nangi imung manung laikire hairaki Wahai asi tabda pita na sorsang na khondok tuna awaba khangli aduga hairaki masi pumba kenis na maram oiraga thokhaliba ngaktani prem na hairaki thodok adu mana maram oiraga thokhangiba natte masida pita na nangi nasena adon hayu haina hairak prahanglaki prem na mangna ingona wafam amata hairakhiba leite haina khumlagi masidagi pita na lauduna hairaki nangi nasi asi oida pataba namthak toban nupini nangna mabu thajagano mahak asi hingsa abini Capital na koi wahat na bagida magta tharak pa mat amani miyam na bapta na bagida mat haibasi karino khanganjaramge mat haibasi capital na semba miyoy bagi sakpham ga haiphet mana ba sa makal amani pita na makhata na lauduna hairaki nangi nachi ese sani aduna nangna mabu hek ubaga hatok u pita na tawriba sibu yenglaga plutang na kenis ta hairi pita na hujik tawriba si conditional response kawi haibadi akakna ba mi amabu thawaina sauduna leiba sibuni Haujuk su pita na kenisa si magi yekna bani aduna mabu hek uba matang da hakani haina khanduna lairi kenisa su pita sa mapung phana phagat pangamdri aduna pita na mabu hakani haina phongdok liba asi maki aseng wakhan nate haina phongdok paga loina na movie asi ke title haibadi The Hunger Games Mockingjay part 2 ase aikoi da kapthok na uhalagi mathangi sinda kenisa madi colonel bok na president coin na magi maru iba military officer singa wari sa adu lairiba ka asida sangchelagi President na officer sing asida matam ngak pipina ba hierarchy aduga kenis ka wari sa aduna laikre kenis na hierarchy President Snow na tawriba sigidama mahaksu sapsana mahi phangbam thogi aina lana se horiba khongjang loising asibu angamba mateng pangani aibu capital da thabiu aina angamba pamai puthok tuna President Snow ba hana ba honagani
President Koina district to control tawdri fawbudi capital thawang amloi haina pakom piraki Kenisna panthatana hairaki fare adudi hojik ba ai district to thabiu nangna pamliba si aikhogi lanmi sing asi mapangan kankhat hanba amadi capital gi misang da lepliba mioi sing asibu aikhogi misang da leiba sinatra President hairaki hoi adumang aina pamliba sisu masigi mathangda Kenisna amadi mahaki team asi district to tamna hovercraft amada paitna lagle hovercraft asina paidno salingai serak asida gel na Kenis ki manakta sangsilaktuna hairaki aina mafam adu thadok tringai pida bu unarmi Kenis na pida bu uba matamna nangona kari phawgi haina gel da hanglaki gel na hairaki mak asi masa khaktagi khanba misakni aduga maki anaba si sumapung phana phagat pangamdri masida Kenis na hairaki nangna aiga pida ga nakshin nagrani khanbadagi khamanduna adumna haibari nateko maki wafam asida gel na hairaki aina pita gi anaba se phatra suna haina kaidang nungna khankiba leite ai khangi nangna pita bo kaidang nungna thadokna chatloi haibasi sinna sida koina uba phangliba si Kenis amadi gel gi nungsinabagi mari asida ahong makara leire haibasini kari orakadabno haibadudi film asigi makha tarak pasarukta soidna khanglagani hojik pairakliba hovercraft asi district to the landing tawri aduga Kenis ki team asibu district asigi corporal gi pham puriba homes na taram ogli Makoy hojik district to the Lairiba capital gi mapangan kallaba military base asigi matang da khana nainari military base asigi structure asibu screen amada kapthok tuna nupi aman hairi masida aikoina changthanduna attack tawba haibasi oithok loi maramdi base asi laimai dagi yam luna chatharaga sai aduga mafam asi mapangan kallaba lanmi amadi pharaba khusu khulai kaya na ngak senra thamli aduga capital bo support tawriba district to gi mioi kaya mafam asida thabak suduna su lairi Nupi asina makhatari aikoina ngarang lanban asigi gate ama control tawnabagidamag attack ama sathai adubu aikoina mai pakpangam khide aikoigi lanmi kaya sumapam aduda lai khidrei President Koen su khana naina bagi thoram asibu TV asigi kuthangna saruk yari magna mafam asi khudum chanchandana masida lairiba khulai sing asibu sijinaba pamli President hairi district khudimaka aikoigi alliance semlabasu capital na aikoidagi khusu khulai yamna heli aduna mafam asigi khulai asi aikoina control tawduna sijanaba mathau tai masida commander pelar na hairaki aikoigi lanmi marang kaina laibasu nate aduna lehoriba lanmi sing asi kana roidaba manghan pamui commander pelar na khangi makoigi lanmi sing asiga district asida lairiba capital gi military base asiga mayok na bangamloi haibasi makoi hojik magi oiba wakhalon kaya puthokna duna military base asibu kamdawna control tawgadagi haina khanari gel na hairaki aikoida hojik lairiba asi supnagi option ani khaktani ahanbada military base asida lairiba capital gi lanmi sing asi loina hatokpa natraga makoibu mafam asida phajanura thamba asini makoina military base asida changchenduna attack tawba ngamloidaba oibana military base asi sariba sing asigi ason mafam khanduna bom dadaduna thugaiba haibasida makoina yanare sing asi thugairabadi makoina sana thaknaba mandi khuchu khulai kaya puthok pusin tawriba lambi asi loina thingjelagani aduga base asi lainungda hutlaga sabanina mathak thangba lairon asi su loina phumjanduna laikhrani haibasini Colonel Bok na hairaki BS asi da misam kaya su thabak tawduna lairibani aduna makoi sing asi surrender tawna bagi tanja amatang di PC tongan ma mot kaya taraba matungda President Koin na hairaki lairiba sing asi bom thadaduna loina thugairo aduga BS asi bu phumjan halu tawbadapu military base asi da thabak tawduna lairiba district to gi mioi sing asina surrender tawbada khudong saba pibo oina tunnel amadi sathok tasin tawba ya halu adubu tunnel adu aikoi gi lanmi singna ningthijana ngak chenduna laihangadabani masigi mathangda bomber sing asina military base asida paishenduna yamna ba bom kaya thadaduna sing asi loina thugaire adubu tunnel amadi yam ka hena asok apan thogalamde Kenis ki team asisu tunnel asida sangsalagle hemisna Kenis da card ama piri aduga hairaki card asida nangna haigidaba khudimak plutak na iduna thamlabani adubu Kenis da card asilaw haiba yadre hemisna fari adudi nangna apamado hairo hairamlaga card asilang thokre Kenis na district to gi miyam asibu makoigi misang da lepina ba wakpong kaya phongdokli tanja asida tunnel asidagi lanmi sing tongba train ama surrender tawna bagi makta thawdorakli lanmi sing asibu train asidagi komtha handuna surrender tawholli adubu lanmi amadi makuta pariba nongmai asi thammo haiba yadre masidagi mangona nongmai kaya kapsalakli adubu mahak siba makti seudre Kenis na chensilaktuna nupa asibu singkhal ami aduga nongmai kapa lepu haina khangalaki nupa asi hojik sumana pariba nongmai asi thamlamdri mahak na oina Kenis ki ngaksamna nongmai asina namduna laikre adu hairaki aina nongona nongmai asina kaploidabagi maram laibra Colonel Bok na nongmai asibu thammo haina hajan lauduna khangalaki adubu nupa asina thammo haiba yadre
Kenisna nupa asibu themnaba wafam kaya phongdokli mahakna hairi aikhoi khudimak amaga hatoknabagi maram loina leiribani nangna aibu hatpa pamnabadi hujumak aibu hatlu aduga President Snow bu harawhalu Snow gi minai sing ase hatpada ai sok tharabani masida nupa asuna hairaki ai dimagi minai natte Kenisna adubu ai dimagi minai ni maram asina ni aina kito hatliba adu aduga mahakna Hunger Game da amaga hatoknabagi wari ase nupa asida liduna khanghali Masipun namag aikoina President Snow gi minai oirubadagi yeknadaba aikoi masel amaga onsinaduna hatokna halibani game adu tawkiba adugumna nakoi busu aikoi gi yeknaba oihali District 2 asi aikoi gi yeknaba natte aikoi gi asengba yeknaba di President Snow ni haina Kenisna nupa asida khanghali masidagi nupa asigi wakhal asi honglakpadagi mana pairiba nongmai asi thamkhre Kenisna hawalaklaga sarena toriba mioi sing asida asumna hairaki aikoi asi nakoi gi yeknaba natte aikoi gi asengba yeknaba di President Snow ni Mahakna aikoi kudimak asi amotpa ohelle amaga insinaduna aikoi bu hatokna hali mahakkidamak aikoina amaga hatokna bagi thabak asi aikoina lepkadabani ngasigi ahing asidagi nakoina pairiba nongmai adu capital amadi President Snow da onsello haina Kenisna lauraki masiek haibaga surrender dawriba nupa ama hawgalaktuna Kenisna nongmaina kapkre nupa asibusu Keniski team asina khudakto nongmaina kaptuna hatokre Matangi sinda President Snow amadi magi naknaba miyoisingna Kenis pu nongmaina kapkibai thaudok asigi video asi kapthoktuna yengli aduga Kenis asi sire khanmadagi makoina pairiba drinks asi thangkatuna nongaiba phongdokli President Snow na District 2 gi military base asibu senariba Antonius hariba general asida hangli aikoi gi faraba lanmi sing District 2 asida loina takhaikre makoi bu hingna phumjankre aduga aikoi gi yeknaba singna aikoi gi maikai tamna sangsilakli aduga karigidama aikoina nongaiba si phongdokli bano Antonius na hairaki Mockingjay sibagidamag aikoina nongaiba si phongdoklibani Peter na mahakpo hatpa ngamdrabasu magi ngakchau thekpa sina mahak ngasidi sirei President na noklaga hairaki hoi madu asengma magni President na atamna na wahang asi Antonius na hangliba asi District 2 asi mahak na ningthijina senade aduna mahaki yamlaba lalmi kya sikhibagi soirak asi mahakchu phangpham thogi haina President na nakoina na phongdoklibani President na makata na hairaki Kenis sikhrabasu rebel sing asina Maki maming sizinaraga aikoi tamna sangsilakani Masida Antonius na rebel sing asi aikoina thingma ngamgani haina phongdokli President na Antonius na ngangliba sibu lepu haina makuting doktuna khanghalaki aduga hairaki rebel sing asi numit kharanigi manungda capital gi sidai asida yawsilaklagani masi aikoina thingma ngamlaroi hojikti aikoina makhoibu loina sangsilhalagani city asigi manungda sulam thaki lang kaya so thakani makoina capital asida sangsilakpa khudinge ihingna hinga loina na makhoibu loina hatkani Makoi kumang chawsalakliba asibu awa anatana piktan makumay ama onthokani President Snow na makata na hierarchy nongtagtagi landarakpa singak thokpa ngamnaba anti-aircraft defense asi ready tawro aduga makoina matamchang na sembat sagalakliba city asigi aroiba matam lakli haiduna President Snow na Antonius ta khana yengduna phongdokli Antonius asisu kudak asida EO duna shire mahak na ngak seliba lanban asibu ningthijana ngak senma ngamde haibagidamag magi drink asida hu hapsanduna mabu hatpani haibasi akoina khangma ngamlei Matangi sinda Johanna na Kenis na soktuna lairiba ka asida sangsilaklei mahak na Kenis na kapliba hidak asibu lauthoklaga mangonda mu kapsilei aduga hairaki aingona kaplamliba hidak adu makoina lauthokre aduna nang hidak asi aingona mu kapatare masida nang nungaitaba phawgadra haina Johanna na Kenis da hanglei tasengmadi doctor sing amadi atai mioi sing asina Kenis pu senabiriba asigumna mangonda su senabide haina Johanna na Kenis na nungaitaba si phongdoklibani Johanna na makatari nangi ngarangi speech adu yamna powerful oi ai hojik phawa tu chungba phawri Dr. Singh asina inakta laklaga ai asengba si karino haiba khangdana ai bu makoina mapam asida shape oire capital amadi President Snow dagi nanthokpa ngamle hai masigi wafam asibu nangna summi haina khanbra aduga nangi punsi adu hojik shape oire bra haina Johanna na Kenis ta hangli Kenis na hairaki ai su nongmaina pandri fawdi shape oi haina khallure adu ai hojik soktuna lairiba asini Johanna na yam kalak na hairaki nangdi nongmai maru aduna sokpa ngamgadaba sunnate nanggi damakta di sina na nongmai maru sang mangamloidaba bulletproof ki dress semduna thambirami nanggi asokpa haibabu lungs mapada asi sangliba adu khaktani aina yam ngakliba di nanggi anawba langsama makoina sindoktriba asini Johanna na yam karemnaba maong na hairaki aigi su langsani yauri aingondagi amalawgi haibro aina hainingliba di mipum khudimang na nangbu hingma ngamnabagi angama pamai puthoktada honari Johanna gi mataw asida Kenis na hairaki madugi damaktara nang na aibu tukasariba asi Johanna na khumlaki hoi oiramba su yai aduga nangdi khangmada yamna luba nungsibada tawsinaba yamna haiba miyam thajanba ngamba misak amani
Masida Kenisna hairaki Mockingjay asi nangna oiramgadabani madu oirabadi nangi apama khudimang loina phanglamgani Johanna na nokphet tawraga kanaguma amatana pambidaba aina Mockingjay oigadoriba haina karemna ngangli mathangi sinda Kenis ki asokpa asibo phi amani yesinbiri aduga Hemisna hairaki nangi speech adubo aina Peter da su yenghalabani haujukti mana su nangbu tasengna ningsingma ngamlabani aduga Kenis bu magi manakta sangu hairaki adubo Kenisna Peter bu kibadagi magi manakta sangu haiba yakide Hemisna hairaki nangona kaisu thodokpa tawroi magi makhong makut asi loina phajanjuna thamlabani nangna magi manakta changba pamdrabasu magi anabasi phabada mateng oinaba nang magi manakta changu haina taksilaki masidagi Kenisna Peter gi manakta changsilaklei Kenis bu hek uba matamda Peter na hairaki aidi nangbu sikre haina khallurei nangi phibam adu yam thina sokhibani hek ubada akibagi masak oikhibani Kenisna hojukti nangi phibam asi yamna phagale ahongma kya su leire hairaki Peter na nang adumna hairabasu aina nangbu phana khangadabadi leite hairaki Kenisna hairaki aidi kanagum amatada phajafam oide adubu nangdi aphaba misakni aigidama nangna matam amadi pangan puthok puduna lepi khibani Peter na makha taraki nangna nongmaina panmadagi taduna leiba matamda aina aikhoi anina ihan hana thenglakiba matam adu ningsinglagi nangna nonglakta nathanda phamduna leiba aduda aina nangona bread asi chaw haina pikhibani masigidamak imana aibu phukhibani aina asumna chai chakhibasi karigino haiba nang khangbra Kenisna kumlaki maramdi nang se thaujal yamna lei amadi pukchel su yamna chawi miyamna su nangna aibu nungsi haina sonai masida Peter na miyamna di nangna aibu nungsi haina bra haina hanglaki Kenisna kumlaki hoi hainai President Snow na nangbu otliba adu aigi thamoi asi machet tana kaina bu otlibin haina miyamna hainai Peter na makhataraki President Snow na di nangi nasindagi tholokliba kudimak asi namthak ngaktani oida padaba ngaktani hai aina bread adu nangona pijabagi mahuta okta pijaralmabadi aigi awana kudimak asidagi ngakthokpa ngamlamgadabani haina Peter na hairaki masidagi Kenisna sauninglakpadagi ka asigi mapana thokre Peter gi thamoida Kenis bu hojuksu sauningba pokli adubo hana gumna yam kanna sauningbadi oidre magi phibam asi nongma gi phagalakle haibasi akoina su uba phangi Kenisna ka asidagi tholaklaga President Coin gi manakta changsilaklei aduga hairaki aibo capital da thabiyu aina tawgadaba thabak kaya mafam aduda lai President Coina magi wafam asibu ayaba pikhide magna hairaki Mockingjay ama oina nangna tawgadaba thabak sing adu ningthijana tawkre nangna district sing asibu loina punchilhan bangamlei hojukti nangi anaba adu mapung phana phagatpa ngamdri fawwa nangna pothaduna leigadabani Kenisna mahaksu lanmi sing asiga loina na lan asida saruk yagi haina kana taksilakle masida plutak na hairaki hojuk leiriba langi khongjang asigi mapangal asi hapsi attack adu dagi nangbo hingduna lehore haibasi ekoina video namduna khangansi President Coin su hairaki lanmi sing aduna nangbo kari maramgi mafam adura laktribna haibadu makoina loina khangani aikoina lan asi mai paklaba matamda President Snow na surrender tawgadraba mafam adura nangbo pushingani aduga yam sound harau ko mai pangthokadoribani Kenisna su President Coin gi apam asi magtawragi haina yakre mathangi sinda Phoenix amadi Annie gi luhongmagi thoram asi pangthokli thoram asi gi saruk ama woina miyam sing asina dance tawduna leiringai Johanna amadi Kenis asi wari sanaduna leirami Kenisna haidi President Snow wa aina hat papami ma hek hingduna leiringai di akoi amata sep oidre Kamera mamangna thoktuna aina wangang basina aigi apen mahaibada oidre aina ma hatpa matamda mahaki mamit aduna aigi imit asida yengbado aina uba pami nangna capital yongna sangchen magi lambi adu khanglabadi aimona hayu haina Johanna da hanglami Johanna na hairaki hidak langtak putok pusin tawriba kangbu singna ngarang wari sana hawudu aina tahawi ngasi ahing capital gi manakta leiriba lanban aduda leiriba asok apan sing hidak bibasat kani hai nangna mafam aduda chatpa pamlabadi plane atuda lotna yaw khwaina Johanna na Kenis khanghalami Johanna na makhataraki President Snow na nangbo dance tawduna leiba du yengninglamgani aduna mayamna dance tawriba sida nangsu yawsillu Kenisna manaw no piprim gi manakta changsenduna dance tawba sida yawsilami aduga primga unariba sina aroiba su oiba yai khanmadagi magna manaw no piprim bo setna konsilami masigi mathangda Kenisna nupa magi mawongda dress setlaga kuchu kulai ningthijana thamliba mafam asida yam haisingna lotna changsilaklei aduga hidak hapliba plane asida lotna yawkre Plane asi khamlaba matungda Kenisna mamai asi luktharaga lanban asida leiriba miyam sing asigi marakta changsilaklei miyam sing asina mabu uba matamda ngakna amadi yam khoidana Kenisda yenglaki yamlaba miyam sing asina Kenis gi akoiba sida yomsilaklei aduga makoi sum hakidamang lepli haina khusa omlong sanatuna thangatuna ulaki nakan amaromdana President Coin amandi plutangna Kenisna lotna mafam asi thadoktuna chalamba sida angakpa pokli President Coin karino mahakna tawriba asi
Plutarchna aishu khangde mahakna asumna tawrakpa asi yamna ningma kaningai oi haina phongdokli President koina hairaki mahaki asidi mapung marai phadiba misak amana tawgadaba thabak natte mahaki mawong asidi aikoina haiba iningdabani aikogi makhada leningdabagi thawongni Plutarchna hairi mathang lakadaba hovercraft aduda mahakpu puraku President na adu hangna nangsu pangsilakanu mahakna amuk hana halau haiba yagadaba natte mahakti man hek laiduba maphamda mahakna ngamnaba dum laikhini mahakna hek tawriba khudimak aikoina loina khangi tawriba khudimak asi aikoigi plan asigi saruk ama ohengadabani President koina Plutarch pu kauraga hairaki Mr. Heavensby nang di game asiki maker ni kenista sanariba game asi mipum khudimakta khanghan madu aina pami mahakna sanariba game asi aikoigi apamagi mawong ohengadabani aikoina pamdaba amata mahakna taholoidabani haibagi mawong ingit piramki Masigi mathangda district IK commander PLR na lanmi sing asida speech ama piri mahakna hairi aishu na khoigumba lanmi amani ngasida aina khangma wafam khara miyamna thamjage itihasa ahanba oina aikoigi district sing asi loina punsinba ngamle aikoigi itihasa si semle haiduna nongai thoktuna leithokpa yaroi aikoi haujik mapangal leiraba amadi surrender toroidaba lanmi sing amayok naribani President Snow na magi lanmi sing asi magi city asi ngaknabagidamak loina kaushinduna thamkhrabani aduga mapan thangmada leiriba capital gi praja sing asi mafam ase thadok hankrabani bicham praja sing asi yamna ningma kaiba amadi samamnaba phibam amada leiribani aikoina makoida kaidonungde attack toba yade aduga asokpa sing asimu mateng pangnaba aikoigi medical gi brigade amaso sem sadna leikhrabani commander PLR na makatari capital gi praja sing aikoi asi kanano karama misak no haibu khangan gadabani aikoina capital jangselakpa chi thindanaba President Snow na bomb amadi pot saina khangnaba tamthiraba device kaya city asigi akoiba da phumnuna thamkhrabani capital da leiriba game maker sing asina aikoibu hat abagi damak lalong kaya so sem sadna thamkhrabani aikoina masigi mafam asi lanthok tuna jangsin mangam labadi President Snow na leiriba konung asi yokshin mangam lagani aduga masibu aikoina ni khai gadabani kariguma aikoina sikhrabadi maram amagi damak sigadabani sumnatagi kumai yengliba kanaguma misak amagumna sigadabanate kariguma aikoina mai paklabadi madu apunma penem amagidamak oigadabani aduga aikogi mai pakpadu matam chupagi oigadabani magi wafam asida miyam sing asina asimak tawguni haibagi mong hauna lauduna leikhre mathangi sinda colonel bhokna magi hek mathangda leigadaba second lieutenant Jackson asibu magi team asida masak takli aduga mahakna tawgadaba amadi tawroidaba kayaso magi team asida khanghalli magna hairi aikoida holo hairiba device asil leire devices ki mateng na aikoina phumduna leiriba bom amadi tamthiraba post kaya gi lepham khangma ngamgani adubu masimangna loina khangma ngamgani haibadi natte holo hairiba device asida capital gi map asisu kaphoktuna yengli masida yauriba information sing asi capital gi mioi singna khangan ba yade kariguma makoina masi khangkhrabadi aikoina makoigi maramda kari khangmage haibadu makoina loina khangkhiga doribani aduna device asi makoigi makhutta takhiga dowa oirabadi masida yauriba batal asi namduna device asi thugai gadabani Colonel Makhatana hairaki aikoina haujik tawgodriba si lan soknariba mafam asida changchenduna yawgodaba natte aikoigi lanmi sing asina changchin bangam graba mafam sing asida changchenduna kadai phawba aikoina khumang chokchon bangam labage haibadu miyamna khangnabagi damak video namduna propaganda ke asando kadoribani haibadi aikoigi mateng phangma ngamnaba miyamda lan asigi matangna khangan gadoribani adubu nakoina mafam asi taraina lawganu aikoina changadoriba mafam asi war zone capital gi lanmi sing bom amadi tamthiraba post kaya aikoina thengna gadoribani kariguma na khoisi phakiba thoklabadi aina piriba guli asi satuna na thanta sijagadabani colonel bhokna hariba wafam asi taraba matungda phoenixna tawgadaba thabak asi makoina hunger game na tawkhiba duga sap manai khanmadagi keniski manakta changchenduna hairaki 76 suba hunger game na adomu taramna okli mathangi sinda colonel bhokna holo asi pairaga magna mang thaduna mi leinadraba mafam asida changsilaki makoina sum changsilakpa matamda holo asina pip haina khonglaki masidagi makoina port haibadi tamthiraba khulai asi leira haiba khangma ngamlami makoina mafam chaba jaga amada leiraga kenista port asina leiriba jaga asomda ten kapsinaba khanganki krisidana so kenista tawriba sibo video namnaba khanganki kenisna ten asi kapsaluba matamdadi port asidagi akanma mai kya kam thoraki masigi mathangda makoina ka amada pulap phamduna leirami gel kenista hairaki masigi mafam asi lanthokuna aikoina chatpa ngamgadaba mande holo asi yawtrabadi aikoina President Snow gi manakta chatpa ngamloi haina su kenisna makhataraki tanja asida gari ama thaujilakpagi makon taraki makoina thoktuna yengluba matamda gari asi pitabu thilakpa weramki gari asiragi pitana makhong makuta karigum amata punma tawduna komtharaklaga kenisna leiriba asomda changsilaki masida kenisna pitana khutharakani khanmadagi magna pairiba ten asi chingna kapna sem saduna laikre
Finikna Kenisbu khamle aduga mayamu pakatana bakhangalaki. Peter asi kari maramgi president koina mafam asida tharak libuno haibadu haujuk phawbagi oina dikhang mangamde. Adubu film asigi makha tarak pasarokta sungsoi soidana khang mangam lagani. Colonel Bongna Peter gi makut asi punsel lohaina Lieutenant Jackson na order piki. Jackson na Peter da hairaki soldier akoina toriba kodimak asi section tharang lokol ibani. Spumna mag asina yai farak laba matamda na hakin nakut asi akoina amok han thadokani. Peter na sumagi wapam asida yare. Magi makut asi tingthok tuna handcuff asina punsel hali. Maski mathang na makoina building amagi makhada pulap hamduna lairi. Colonel Bongna hairi Peter bu video asida yahonduna. Mahaksu aikogi misang na yawre haibasi makoina utpa pamli. Hayeng aikoina anawa mapam amada satkani. Mapam adugi phibam adusu aikoina video namgani. Gel na hairaki Peter asi masa mathanda control tawba ngamjadri. Aduga kamdaw na mahaku video asida yahon gadoribano. Masida Lieutenant Jackson na hairaki aikoina matam chupada mahapu kupsen sena duna laigani. Kenis na Peter bu sena bagi matam adu mangon supiu hairaki. Jackson na madugi tanja adu lauraga Peter bu nang nakap na hat ke khalibra hanglaki. Kenis na hairaki Peter bu aina kaidong na hat kadaba laite. Capital ge phatraba mat ka wasa do ina hat ka dori un hairaki. Jackson na makata raki madugi thabak adu nangon na sina ko haina mathak thongma singna aingon na hairakan haiba aina khande. Colonel Bongna Kenis bu su yaholo hairam laga ka asngi mapana thokre. Kenis na Colonel Bong ki matung ina duna satkhi aduga hairaki. Tawdok asigi khudong saba lauraga Peter na ibo hat na ba honarakani. Colonel na hairaki Peter bu aina mikup khudingi sena duna laiga dori bani. Kenis na President koina Peter bu mapam asira tharak leiba asigi asyang mamaram asik karino hanglaki. Colonel na Kenis sa onsan duna hairaki. Aina khangba haibabu President koina Hunger Game asidagi kanba pamliba si Peter ni. Mana nangbu kaidong nungda pamdabani. Mana control tawba ngamloidaba mi khudimang mahak na pamdabani. Kenis na hanglaki adudi mahak na khaliba si aigi punsi asi awa phamna tahalagi asi natra. Colonel na makhataraki adu maksunatte. Adubo lana si loiraba matungda aikoi ki luchingba si bot tawduna khangani haina makoina wasakhibani. Nangna maram oiraga mangona pan ama oirakpa yai khanbadagi mahak na khongthang asi lokhalakpa oiram asu yai. Kenis na hairi kanaguma amatana aina luchingba oigani khankiba leite. Colonel Bong makhataraki President koina tawgadaba thabak adu nangna tawduna lairi. Nangna mipum khudimang pu mateng pangli miyamna su nangbu yamna nungsi. Maram asina President koina nangbu kiba tabani. Video namliba si nang yawdrapsu yai haina mahak na khalli. Mana nangbu thoidok na darka oidre. Haujutki nangna tawgadaba haibabu lan asi kansanan ba si kakta ngaire. Kenis na hairaki lan asida aina sikiba asira na koina pamliba asi. Colonel Bong na hairaki aina nangbu yangsinduna lairingai madu oithoktabani. Nangna matam sangna hingduna miyamgi seba tawduna laiba asi nanggi phangpham thokpun haina phongdokli. Matangi sinda lanmising asina tumduna lairingai Peter ga Kenis ka wari saduna laiba si ulaki. Peter na hairi nangna aibo hat sira hat komjira khanduna lai haiba si aina khangi. Kenis na hairaki aina adumna khankhiba kaidong nungda laite. Aina tawriba si nangbu hat ke haina tawgosu natte. Peter na aina nangi adugumba miyeng adu ahan Hunger Game da ubo fangki hairaki. Kenis na magi wapam masibu kantatuna hairaki. Nangna career gi alai da yawduna aibu hat na bakhona kiba natra. Madugi matungda aikoi ani marup oirakibani. Peter na makhataraki marup tagi nungsinaba. Nungsinaba dagi mai pakpa dagi luhongnaba gi bor. Mathangda yengnaba aibu hat na bakhonaba aduga haujungna amu alai oiriba haina Peter na angakba phongdokli. Peter na khonjal wangkhat na nganglambadagi amuk taptharaktuna ai lal haina phongdoktuna magi wakhal asi mathanda phathajarami. Aduga hairaki aseng mana karino aduga aran mana karino haibasi aina khangma ngamdre. Kenis na Peter gi apama orange masu amadi man angang oringai tawkhiba aseng ma thawdok khara panduna aseng ma si asina haina khanghalami. Peter gi asiguma wakhan choiba man ma sida Kenis na saunang lakpadagi hawgalaga gel gi manakta changchanduna phamduna laikre. Matangi sinda Colonel Bong na Peter bo nongmai maru yawdaba ma paihanduna video namna bagidamag lagle. Colonel Bong na holo si pairaga posing asit hiduna satli. Finik na Peter na hagadaba waising adu si maset amadagi pathoktu na khanghalli. Holo asida pipip khonglakpadagi mafam asida pot leire haibasi makoina khangmangamkre. Wal asigi nakalda makoina lumduna leiraga pot leiriba jaga asida nung masa amalang silami. Masidagi machine gun ani inthoraktuna akan mamongna nongmai kapthorakle. Makoy haujik hauraba nongmai makhol asi mana mensanduna wal asigi marumda lolaga khangli. Nongmai kapasi loraba matungda Colonel Bong na mafam asida sangsan bahawkre. Adubo ikhang hangawduna phumduna leiramba bom ama netlobadagi bom asi pokhailaktuna Colonel asi sokle. Kenis na Colonel Bong ki manakta chansalakuna mateng pangnaba honari. Colonel na holo asi khullaga mangon na pirak uhay na Kenis na hairaki. Kenis na holo asi khullaga Colonel na piri. Colonel na holo si pairaga magna makata na kaman tawba ngamlaroy aduna holo asigi security assistance tawri hay na holo asida hairi.
aduga Kenis ki maming asibu holo asida haihalami masidagi holo asi Kenis na oina kaman tawkre Colonel na yam wana Kenis pu kauraga hairaki Kenis kanaguma amata thajaganu kariguma pita bu hatpa mathau tarabasu mahaksu hatoku masi hairaga mafam asida Colonel na sire thawdok asida nupi amasu makhongna soktuna taatuna leiri mahakna yam wana khangna leiba asida nupi amana mateng pangna ba sensalaki adubu nupi asina pot amada nelure masidagi makoina leiriba mafam asi loina thingjillagle mafam asi musit muba yamlaba mahi kaya thadoragle masidagi namthokpa ngamnaba makoina building asida kakhatnaba yangna sensalaki tanja asida pita na Kenis pu tunglomdagi phakre aduga mahakpu ground asida inthukre mana pairiba nongmai asina thomduna Kenis pu hatnaba honaragle tanja asida nupa ma sensalakuna pita bu konduna inthukre pita na konglai thuna hagulaktuna nupa asi mahi asida inthakre nupa asi hojik languma mari kaya yasalakpadagi mathanda sizare Pinik na pita bu fajan dino chengkhalagle aduga gel na Kenis pu puduna building asida chengkhalagle building asigi awangma mafam amada puna tasanduna leibana makoi hojik amuwa mahi asina lakshan mangamdre pita bu sumakoina wanhagadaba hidak ama kapsanduna thamkre Lieutenant Jackson na makoi gi base asida pau phawba ngamnaba kanna honari adubu pakhum amata pirakhide mangna hairaki aikoi hojik signal amata phangma ngamdre adubu base adura satnabagi pambai dia aikoi da hojik su leiri masi hairaga Kenis na pariba holo si mangon na piraknaba khangalaki Kenis na holo si mangon na Colonel bok na piramani aduna mangon na sinaba ngamloi hain hairaki Jackson na hairaki unit asigi commander asi hojikti aina oirabani aina nangona amuka su hairibasni holo adu aingon na piraku Kenis na president koina aingon na snowbo hatnaba arot pamisal ama sinaragi maram asina ni holo si aingon na piramliba si hojikti aina holo si pairaga president mo hatba satkadoribani hairaki Jackson na nang nangangliba wafam adugi matangda aina mikup amata khaluba laite hairaga magi nongmai asi chalaga Kenis ta kapna sem sadna laikre hojik makoi misang khairokna duna makoi na pairo khulai sing asi kapna sem sadna laina kre Krisida na Kenis ki misang na leplaga hairaki Kenis na hariba wafam asi asumbani plutang na Mockingjay na snow hat pagi video asi namlaga miyam na yenghanba pamli masi oiragadi ka hena sok apan thoktringai da lan asi lotion mangamgani Kenis na marak thalaga Jackson na hairaki aruba tanpham laklabadi nangna aibu mateng pangbigani haina bok na ingona wasaktuna hairamni Masidagi Lieutenant Jackson ki wakan asi honglaktuna mana pariba nongmai asi hapsan kre aduga hairaki fari hojikti holo asi nangi oirabani gel na mafam asi makoida khudong thiningai oi mafam asi thadoktuna athuba matamda chatlasi hairaki ngasai bombo khaibida sokiba nupi adu tamthina sokpadagi mahak hawatuna satpangamnaro hairaki masida nupi amana sokpa sima sangduna lehorage nakoina mafam asi thadoktuna chatkro hairaki Lieutenant Jackson na fari aduri nakoi kanaba athubuda lami tharaklage haramlaga makoina mafam asidagi thoklagle makoina mafam asi thadoktuna atopa building amada hek changchan baga capital gi lanmi singa sina makoina hana leramleba building asi question duna thamkre building asida lehoriba lanmi nupi ani duna nongmai kap thorakpadagi capital gi lanmi sing aduna su akan mamawangda makoi ani tamna nongmai kapsili nongmai kapna bagi thodok asibo Kenis ki team asina su atopa building asidagi yengduna leiri capital gi lanmi amana RPG kapsan duna nupi ani se hatokre Kenis ki team asina su upai leitabdagi mafam asida lukthaduna yengli Tanja asida Caesar na TV da laukthoragli Kenis Iberdin amadi Hunger Game na mai pakrava Phoenix pita malak yawe alai ama semduna capital gi city asida lot na sangsilagli adubu makoi masal gi marakta yanarakta badagi akan mamong da khana saina ba thokre masi hairaga pita na Kenis bo hatna ba khona khiba adubu TV asida utuna yang halagi duga mahang na makata na hairi matam amada capital na yamna nungsi jaba hojik na hatna sunaba amadi lan asibo sawgaliba Kenis Iberdin asi capital gi lami sing asina hat kre haidina ngasai RPG kapsan dina thugai khiba adubu TV asida kaptan ohalak TV asibu yenglaga gel na hairaki paw asigi matung inadi aikhoi loina sikre hojik aikhoina tawgodriba sikarino pita na tamna hairaki mathangdi makoina aibu soidana hatna ba honarakani aina aikhoi gi squad asigi member ama ba hatokre hojik di ai isan isabu masak khangjare Kenis na aibu capital na semba saman ma jiba duni hakiba du asumma wafamni haibasi ai isana yajare takoina pariba isa ithanda sijanaba guli adu so aingon na piyu aigi wakhal asi aina isana control do bangam laktrabadi ai madu saadna sijakike masida gel hairaki nangna guli adu paibagi mathau ta de mathangda nangna nangi wakhal adu control do bangam laktrabadi aina nangbo hatokani TV asida Kenis ki squad asida yariba lanmi sing asibu sikre haina amam dang kap thoktuna ulagli aduga president stone hairaki wakhan mapung phadriba tian kapanatana ahen malawsing laitaba aikhoigi nungsiraba nupi masa Kenis Iberdin laikhidre president na makhatari mahaga silusing masunate
aduga tungmangna kari tholakadage haina munna wakan khanba ngamami sunati miya maraktagi nakoina lusingba leitabadagi maabu heklaga lan asigidamang nakoina pukalaki banatra hojukti mahag asi nakoida mamal leramgani haibase aina thajadre hoi leramba yai maramdi nakoigi asengba lusingba matik saba mata leite tanja asida president Snowgi speech asibu marak thatuna president coin screen gi kuthang hairaki agi eming president Alma coin ai lan asi horiba rebellion asiki lusing bani ai koigi thauna pharaba naha oriba nupi amabu Snow na mingchat thinaba khonarakba asidagi aina Snow gi broadcast asibu marak thalakpani district tiap tagi khangalakpa hunger game amadi quarter quill gina winner oriba mahak asina hawgalaktuna ai koigi minai gumna leiruraba miyam asibu thauna pharaba larmi ama oina semgalakhibani mahak asi hingmu hinglabasu sibu sirabasu mahak asi ai koigi di lan asigidi maira ani ai koigi ifamdadi mahak asi mutpa nararoidaba maira ama oiragani maki manglan amadi akoina pamliba asibu soidna mangphaunagani shana lengak saba amadi maning makha tamba penen ama soidna sema ngamgani haina president koina yam thauna laina phongdogli mathangi sinda kenisna holo osidagi capital gi map asibu kapthoktuna president Snowna leiriba mafam asi kadaidano haina magi squad member sing asida hangli kenisna hairi aikoi asi sikre haina miyamna launa khrabani hojukti akoina kana so khangandaba mawongda president Snow hatnabagi arot pathorang ama sathaba yaragani Krishidana president Snowna leiriba mafam asibu map asida tagli makoina mafam asida matau kamdongna changadage haibagi matang so wa tanari camera amadi tamthiraba post kya laibanina mafam asida changkhan mangamloi haina jackson da phongdogli nupa amana city asiki tunnel phawna chatlabadi mafam adu yowangam gani hairakpadagi makoi tunnel asi phawna laglami makoina som lakpa matamda train ama lanmi ki khuchukulai puraga lakpa chi thengnari train asina makoi bu ubangam danaba makoi loina mak marum amada chanchanna lolami train asi sakhraba matungda kenisna aikoina leiriba mafam asi phongmali hairakpadagi makoi hojik akhuba mafam khanduna amung lakpa hauri nakan amaromdana nupi amana president Snow gi manakta changsilaktuna kenis asi hojiksu hingduna leiri haina pau pirari kamdongna makoi bu hojiksu hinglibno haina president Snow na hangli nupi asina aikoi su khangde makoi hojik hingli haibasi underground na thamliba camera footage amadagi aikoina uba phangkhibani khumlaki aduga video asibu president Snow da yenghalami kenis ki squad asi tunnel asigi akhuba mafam amadi ising thumjanduna leiba mafam kaya phau na lagli lieutenant Jackson na aikoina lagliba mafam asi phanayam sangli mafam asidang hak potha se hairakpadagi makoi hojik potha aduna leiri squad asigi member sing asina loina tumlingai kenis na makoi bu ngak sianuna leiri Peter na tanja asida hairaki capital na ingona benam ko hu du kapsalingai matamda makoina oidaba picture kya utuna agi wakal ase samam nan na ba khona ki haibasi ai hojik khanglei kariguma matamda aseng mana karino aduga aran mana karino haibasi aina khangma ngamdaba tanja yarogi Peter na makhata na hanglaki nangna aibu matam chupada kannaba khonai haibasi asumbra natraga masibo tawshanaba wafamla kenisna khumlagi wafam adu aseng mani aikoi ani amana amabu matam chupada hingnaba khonaduna laglibani mayam sing asi loina tumthan nakraba matungda kenisna nahebagi khonjen manma makhon khara taragle masidagi mana holo asi pairaga khonjel asi karino haina thiragle tanja asida pita amadi atai member sing asi su loina hawgalagle pita na khonjel asi matki khonjel ni haiba khangma ngamkre tanel asigi manungda mat thajalagle mafam asi thadoktuna athoba matamda chel hoina pita na hauna lawraki makoi hojik mamlaba tanen asida torch kaptuna matching library yenglaga yam section na lagli adubo ikhang hangauduna akhuba tanel ama upchisetuna lana ba honaringai matching chongchenduna attack chatha ba horakle matching asibu nongmaina kaptuna hatokli kenisa sumana pairiba ten asina yamlaba matkaya hatokre mat ama chongsilaktuna kenisbo hatna ba honarakle matam sana pitana changsilaktuna magi makutta puliba bel asuna mat asibu khaurit lakshanduna maga kanma mongda funakre mat asina mabu sikna ba honarakpa matamda magi makut asida puliba bel asi una sikhanduna pita asi pulamliba makut asida gi nangthok pangamjari gel finik amadi atai member sing asi su magi haijaba mongda matching asi akan mongda fight taunari finik na ta ama paiduna matching asi yam phajaba mongda hali aduga mioi kharana tanel asida leiriba kairak asi kaduna matching asida gi nangthok pangamna ba kanna honari kenisna kairak asi kana ba honari ngai mat ama songsilaktuna singthana ba honarakpa matamda finik na mana pairiba ta asi langsanduna mat asi hatokre usina chen kenes asi matching asida gi nangthok pangamjari adubu finik ti yamlaba mat kaya yomsulaktuna mafam asida hatokre matching asida gi nangthok pangamle khara makhadi safara gani khalubani adubu makoina mafam asida gi hek chen thorakpaga capital gi lami singa amung mayok nari chauraba pillar kya gi marumda lotuna akan mamong na makhoi jin umai kapnari masida gi nangthok pangamnaba makoina safagadaba makai yengduna su seli
ꯃꯈꯣꯏꯅ ꯆꯦꯜꯂꯤꯕ ꯒ꯭ꯔꯥꯎꯟ ꯑꯁꯤꯗ ꯆꯀ꯭ꯔ ꯃꯥꯟꯕ ꯇꯝꯊꯤꯔꯕ ꯄꯣꯁ ꯀꯌꯥꯁꯨ ꯎꯪꯗꯨꯅ ꯍꯣꯒꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯅꯕ ꯑꯔꯩꯕ ꯊꯧꯅꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯒ꯭ꯔꯥꯎꯟ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯃꯈꯣꯏ ꯄꯣꯠꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯖꯍꯧꯔꯦ ꯑꯗꯨꯕꯨ ꯄꯤꯇꯔ ꯑꯁꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯆꯦꯜꯂꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯀꯦꯅꯤꯁꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯄꯤꯇꯔꯒꯤ ꯋꯥꯈꯜ ꯑꯁꯤ ꯐꯥꯊꯕ ꯉꯝꯅꯕ ꯀꯤꯁ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯌꯨ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯅ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯀꯤꯁ ꯇꯧꯔꯛꯄ ꯑꯁꯤꯗ ꯄꯤꯇꯔꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯛꯅꯤꯡ ꯏꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯤꯇꯔꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯃꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯌꯥꯡꯅ ꯆꯦꯜꯂꯛꯂꯦ ꯀ꯭ꯔꯤꯁꯤꯗꯥꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯁꯤ ꯑꯩꯅ ꯍꯥꯟꯅ ꯈꯪꯕ ꯃꯐꯝꯅꯤ ꯁ꯭ꯇꯦꯌꯔ ꯑꯁꯤ ꯀꯥꯈꯠꯇꯨꯅ ꯆꯦꯜꯂꯨ ꯃꯈꯣꯏꯅ ꯁ꯭ꯇꯦꯌꯔ ꯑꯁꯤ ꯀꯥꯈꯠꯇꯨꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯀ꯭ꯔꯤꯁꯤꯗꯥꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯀꯧꯔꯤ ꯊꯣꯡ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯃꯈꯣꯏꯅ ꯀꯥ ꯑꯁꯤꯗ ꯆꯦꯟꯁꯤꯜꯂꯝꯃꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯩꯒꯨꯝꯅ ꯃꯁꯥꯗ ꯃꯔꯥꯡ ꯂꯥꯡꯕ ꯑꯁꯤꯗ ꯀꯦꯅꯤꯁꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯇꯦꯟ ꯑꯁꯤꯅ ꯀꯥꯞꯀꯦ ꯇꯧꯈꯤ ꯑꯗꯨꯕꯨ ꯀ꯭ꯔꯤꯁꯤꯗꯥꯅ ꯀꯦꯅꯤꯁꯄꯨ ꯈꯥꯝꯈꯤ ꯑꯗꯨꯒ ꯃꯤꯁꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯥꯏꯒ꯭ꯔꯦꯁ ꯑꯩ ꯄ꯭ꯂꯨꯇꯥꯛꯀꯤꯗꯃꯛ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯁꯤꯗ ꯊꯕꯛ ꯇꯧꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯄꯥꯝꯃꯤ ꯇꯥꯏꯒ꯭ꯔꯦꯁ ꯑꯁꯤꯅ ꯃꯈꯣꯏꯕꯨ ꯑꯔꯣꯠꯄ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ ꯃꯈꯣꯏꯅ ꯀꯥ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯄꯣꯂꯛꯁ ꯑꯁꯤ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯃꯠꯁꯤꯡ ꯑꯁꯤꯅ ꯍꯥꯠꯈꯤꯕ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯃꯣꯏ ꯁꯣꯛꯅ ꯍꯤꯛꯅ ꯀꯞꯂꯛꯈꯤ ꯃꯁꯤꯗ ꯀꯦꯅꯤꯁꯅ ꯍꯥꯏꯔꯛꯈꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯣꯏꯅ ꯁ꯭ꯅꯣꯕꯨ ꯍꯥꯠꯅꯕꯒꯤ ꯑꯔꯣꯠꯄ ꯃꯤꯁꯟ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯕꯨ ꯍꯥꯠꯄ ꯄꯥꯝꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯍꯥꯏꯖꯟꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯀꯦꯅꯤꯁꯅ ꯍꯥꯏꯖꯔꯝꯃꯤ ꯀ꯭ꯔꯤꯁꯤꯗꯥꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯂꯦꯐꯇꯅꯦꯟꯠ ꯖꯦꯛꯁꯟꯅ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯊꯥꯖꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯖꯦꯛꯁꯟꯅ ꯀꯣꯂꯣꯅꯦꯜ ꯕꯣꯛꯄꯨ ꯆꯦꯠꯅ ꯊꯥꯖꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯨ ꯇꯧꯖꯔꯁꯅꯨ ꯍꯥꯏꯅ ꯃꯥꯅ ꯅꯪꯕꯨ ꯑꯊꯤꯡꯕ ꯄꯤꯈꯤꯗꯕꯅꯤ ꯀꯦꯅꯤꯁꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯑꯣꯡꯗ ꯀꯞꯂꯒ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯊꯣꯛꯂꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯁꯤꯒꯤꯗꯃꯛ ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯄꯣꯂꯛꯁꯇ ꯀꯦꯅꯤꯁꯅ ꯍꯥꯏꯖꯔꯝꯃꯤ ꯄꯤꯇꯔꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯍꯪꯒꯔ ꯒꯦꯝꯗ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯗ ꯇꯥꯛꯅꯤꯡꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯍꯤꯡꯕ ꯑꯃꯗꯤ ꯁꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯔꯤꯕꯅꯤ ꯄꯤꯇꯔꯅ ꯀꯦꯅꯤꯁꯄꯨ ꯀꯧꯔꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁ꯭ꯅꯣꯕꯨ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯂꯣꯏꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤꯁꯨ ꯂꯦꯝꯅ ꯃꯥꯡꯂꯣꯏꯗꯧꯔꯤꯕꯅꯤ ꯀꯦꯅꯤꯁꯅ ꯄꯤꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯁꯤꯕꯨꯁꯨ ꯇꯩꯊꯣꯛꯄꯤꯔꯤ ꯄꯤꯇꯔꯅ ꯀꯦꯅꯤꯁꯇ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯐꯤꯚꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯐꯒꯠꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯨꯝꯂꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯆꯠꯄꯒꯨꯝ ꯍꯦꯛ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯣ ꯀꯦꯅꯤꯁꯅꯁꯨ ꯄꯤꯇꯔꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯒ ꯃꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯒꯦꯜꯅ ꯄꯤꯇꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ ꯍꯪꯒꯔ ꯒꯦꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯂꯝꯒꯗꯕꯅꯤ ꯄꯤꯇꯔꯅ ꯅꯪꯅ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯜꯂꯝꯂꯕꯗꯤ ꯀꯦꯅꯤꯁꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯔꯝꯂꯣꯏ ꯅꯪꯅ ꯀꯦꯅꯤꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯀꯦꯅꯤꯁꯅ ꯄꯥꯝꯕꯅꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯇꯝ ꯆꯥꯗꯅ ꯅꯪꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯝꯗꯕꯅꯤ ꯒꯦꯜꯅ ꯃꯥꯏꯊꯤꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯂꯨꯞꯊꯔꯒ ꯍꯥꯏꯔꯛꯈꯤ ꯀ꯭ꯋꯥꯇꯔ ꯀꯨꯏꯜꯗ ꯀꯦꯅꯤꯁꯅ ꯅꯪꯉꯣꯟꯗ ꯀꯤꯁ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯅꯨꯡꯗ ꯀꯤꯁ ꯇꯧꯈꯤꯗ꯭ꯔꯤ ꯄꯤꯇꯔꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯌꯥꯝꯗ ꯎꯠꯅꯕꯒꯤꯗꯃꯛ ꯇꯧꯈꯤꯕꯅꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯍꯥꯏꯔꯛꯈꯤ ꯒꯦꯜꯅ ꯅꯠꯇꯦ ꯇꯁꯦꯡꯅꯃꯛ ꯅꯪꯅ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈ꯭ꯔꯕꯅꯤ ꯃꯍꯥꯛꯀꯤꯗꯃꯛ ꯅꯪꯅ ꯂꯩꯖꯕ ꯈꯨꯗꯤꯡ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯆꯅꯩꯅꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯍꯟꯕ ꯃꯊꯧ ꯇꯥꯏ ꯀꯦꯅꯤꯁꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏꯗꯕ ꯃꯤꯁꯛ ꯑꯗꯨ ꯁꯣꯏꯗꯅ ꯈꯟꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯀꯦꯅꯤꯁꯅꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯃꯊꯛꯇ ꯕꯣꯝ ꯊꯥꯗꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯇꯨꯝꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯧꯒꯠꯂꯛꯂꯤ ꯔꯦꯕꯦꯜꯁꯤꯡ ꯑꯁꯤꯅ ꯁꯤꯇꯤ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯐꯣꯡꯗꯣꯛꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯋꯥ ꯇꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯅ ꯇꯤꯚꯤꯗ ꯋꯥꯐꯝ ꯈꯔ ꯂꯥꯎꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯀꯦꯄꯤꯇꯣꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯣꯝꯗ ꯂꯥꯛꯂꯣ ꯅꯈꯣꯏꯒꯤ ꯂꯩꯐꯝ ꯍꯤꯗꯥꯛ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯑꯁꯤꯅ ꯍꯣꯜꯂꯤꯕ ꯐꯥꯎꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯒꯅꯤ ꯔꯦꯕꯦꯜꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯀꯦꯄꯤꯇꯣꯜꯒꯤ ꯃꯃꯜ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤ ꯀꯦꯅꯤꯁꯅ ꯀꯦꯄꯤꯇꯣꯜꯒꯤ ꯃꯦꯞ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯁ꯭ꯅꯣꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯂꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯑꯁꯤꯅ ꯁ꯭ꯅꯣꯒꯤ ꯂꯩꯐꯝ ꯑꯁꯤꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯄꯣꯠꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤꯅꯤ ꯍꯥꯏꯕꯁꯤ ꯀꯦꯅꯤꯁꯅꯁꯨ ꯈꯪꯉꯤ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯁ꯭ꯅꯣꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯁ꯭ꯀ꯭ꯋꯥꯗ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯗꯁꯨ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯤ ꯄꯤꯇꯔꯅ ꯃꯥꯁꯨ ꯀꯦꯅꯤꯁꯀ ꯂꯣꯏꯅꯅ ꯆꯠꯀꯦ ꯍꯥꯏꯅ ꯀꯟꯅ ꯇꯛꯁꯤꯜꯂꯛꯂꯤ
Kenisna ay nangbo amuk hana awaba mafam na tahanba paamde. Mafam asida laibana nangi sapaba oigani haina fongdokli. Gel na kariguma capital gi lalmi sing asina mafam asida thihumagi thabak chatharaktuna Peter bu phakrabdi kamdauni haina hanglaki. Masida Peter na adu oirabadi ai isa ithanda sijage. Nakoina pairiba guli adu aingon supiu hairaki. Gel na guli ama puthuraktuna Peter da piri. Kenisna Peter gi manakta sangchelaktuna mage makuta pulliba sibu thadok pirei. Aduga Peter bu konsilaga hingnu leram hairaki. Peter na su Kenis bu se na kole aduga hairaki. Kariguma nangna hingnu amuk halaklabadi ai koina hana dagi amna khenaba punsi amada hingma ngamgadoribani. Gel na thengle salase hairakpadagi makoi ani misam amagumna dress shetlaga makoi kulai asibu dress asigi manungda loslaga yamlaba myam sing asigi marakta changchanduna makoi hojik lakpa haurei changchalakliba myam asibu pakhatpa thokatpa yauduna yam ing tapna changchalaknaba mayapta lauduna su khanghalli makoina asum changchalakpa matamda angang amana kenispu masak khangmadagi munna yengduna leiri lanmi sing asina changchalakliba miyoi sing asibu check torokba asidagi makoi ani hojik kari tawgadamno khangdraduna mamai asi leiduna salami lanmi amana kenispu singnarakpadagi magi lengjumda hek paige tawbaga rocket kapsalaktuna attack satharaklei masilagi capital gi lanmi sing asiga rebel sing asiga akan mamongda nongmai kapnaraklei gelna lanmi amadagi nongmai mullaga keniska makoi ani asi president snogi konong tamna chensalaklei adubu gari ama pokhairakpadagi makoi ani si tongan tanari kenisna hogolakpa matamdadi gel asi lanmi sing asina phakaduna leiramlei mahakna ten asi singduna lanmi sing asibu kapnaba sem sari gel asumapu ten asi singduna kaptuna hatlo haina kana laurakli adubu kenisna gel asok apan jawgadra khanmadagi mahaki ten asi kapa ngamdrei lanmi sing asina gel bu phatna pukre kenisna hojik yamlaba myam sing asigi marakta lisalaktuna gate asigi manak tamna lagli gate asida angang sing khaktamak sanghangani haiduna sulauri tanja sida hobrakap ama paisilaktuna yamlaba tifil macha kaya apikpa perasut masa singda hapn thadarakli Tilliba myam sing asina tifil asibu asa athaki polam oiram gani khanduna makko tingthoktuna launaba honari adubu laibak thibadi tifil asina yausalakpa matamda mathang mukhairaktuna yamlaba miyoi kaya amafam asida sirei kenisna hawalaglaga asokpa sing asibu kanmagi thabak tawriba asibu thamoi sokna yengli mangna sum yengduna lakpa matamda primso asokpa sing asibu kanma asida yauramle kenisna yam ngakna primu kaukawduna sangsalakli adubu primna leiriba mafam asida bom pokhairakli Masidagi kenis asi mafam asidagi paithokhtuna tare magi mafi asi sumaina sagle mathangi senda kenis na mikap tholakpa matamda magi mamana magi asokpa asibu yengsenduna leiramle mamana hairaki hojikti nang kaishu thodokpa tawraroi punamak asi loina yaifaragadabani he mista makhataraki kebitol na magi konung adubu ngakthokpa ngamnaba mya marakta bom thadarakpa adudagi lan asi loisankhre masigi mathangda rebel sing asina sangsenduna kebitol bu control tawkhre Mathangi senda ifina kenispu capital gi konong asida pusanduna sanglagi kenisna president stone lairiba mafam asida sange torokpa matamda security asina thingba piri tunglomdagi peller na mahak pusang hallu mafam aduna mahakna tawningba tawba yabagi right adu mangona sulai hain order piraki kenisna hek sangchalakpaga president stone hairaki aina nang mafam asida lakani haibasi aina khanduna lairabani aikoi ani khanagraba mafam kaya sulairi President Snow asi lan asi loiraba matungda mafam asida house arrest tawduna thamle haibasi yengliba khoina sukhang mangamle President Snow na makhataraki nangina naw nupi pirimgidamakta aichu thamoi sokna nuaitaba phawi thokliba thodok adu kana daba thodok ni haina aina khalli mipum kudimakna lan asi loire aduga aina su surrender tawbagi order adu thokadabagi ngairaba matamdani miyam adubu bom thadaduna hatkhiba adu kenisna bom thadabagi order adubu nangna pikhibini haina Snow da maral siri Snow na hairaki order adu aina piramgani haina nangna khanbra aina angangsing hati haibasi nangna su khangliba natra angangsing adubu bom thadaduna hatpagi maram aingonda leite tawdok adu president koina thawoina sinba plan amani mara laijadraba angangsing adubu aina bom thadaduna hatli hairabadi aigi lanmising asina aigi mayokta onsilakani masimag aingonda thokhibani aigi aroiba lanmising aduna aigi mayokta onsilakhibani haujukti president koina thingbinaba kana su leitre Pagi aning bapamba si loina phangma ngamkre Snow nam khataraki nangina naw nopi prembu president koina bom thadaduna hat ke haibadi khalam loi adubu lan haibasidi loina oithokliba ngaktani masida Snow na phongdoklingliba si primna sikhiba si president koin gi order asina maram oiraga sikhibani haibasini Snow nam khataraki aina maithiriba asigi maram asiju president koina siliba plan asibo aina thengna khanglakpa asinani mahakna capital amadi atai district sing asiga amaga yengthina handuna Ekai tingai bagi thabak kya thokhalli
Masigi mathangda mahakna district 13 gi mateng lawduna power si painaba honnakhibani aigi pham asibu mahakna munduna lawba pamkhibani adubu hojikti akhoi ani amaga yengshinari ngai president koina kudong saba si lawkrei akhoi animak president koina apang shiram labani magi wafam asida kenisna ai nangbu thajaba ngamde haina phongdokli snowna kenisbu kawraga hairaki miss ebaden akhoi ani amaga oidaba ngangna gomsi haina wasaknakhiba natra Mathangi sinda kenisna mathanda phamduna leiringai gel sakchalaktuna president koina nangbu unaba pami hairaki kenisna lan asi loireba matungda nangna aibu amukta unaba lakri basi karigido aduga mya marakta bom thadakhiba adusu akhoi gi maikaidagi natra hanglaki gel lala tawduna hairaki ai sunangbu unaba lakpa pami adubu ai ngamhodrei bom adusu kanana thadakhibunu haibasi ai khangde aina nangi family bu ngak shenuna leiba pamani adubu ai ngamhodrei President Koingi Patraba plan asi sinmada gel su yawi masina maram oiraga magi manaw no piprim asi sikibani khanmadagi kenisna gel bu matam chupagi oina kainarage khanduna goodbye gel haiduna aroiba bidai piki mathangi sinda kenisna President Koingi manakta lakpa asi ulagi makna saksilakpa matamda lan asida saruk yakhiba maruiba mioising asi loina punduna leramlei kenisna mayamna mafam asida pulliba asi kari tawgadaba laibano haina hangli President Koina aina nakhoiba mafam asida kauriba asigi maruiba maram kaya lai ahanmada miyamgi apamagi matung ina election pangthoktuna president ama khandri phawdi aina penem asigi president oiragani president gi wafam asida hemis na noktuna hanglaki kayam kuina election asi pangthok loidoribano president na madugi sapsaba matam haiba ngamde miyam sing asi hojik puning leita da haibadu oiri asiguma tanja asida election tawduna taha warep law haibasi asuma kongthang oiroi election gi sapsaba matam laklaba kanda ikoina madugi thorang adu yatkani President na makataraki aina nakhoibu mafam asida kauriba asigi maruiba maramdi yamna maruiba vote amagidamagni ngasi nungthil snowbay khoina sibagi serak piragani aduga maga loinariba official sing lanmi sing game maker amadi miyambu on ibada yakhiba kaya su sinabagidmakta ngairibani adubu luribadi snowbu hek hatpa hograbadi lehoriba sing asisu hat lohaina kan makholaw loroklagani makhoidagi sentharakpa I asina miyam asigidi apen mahaibadu oigadoribani lehoriba lanpasing asisu isam samna hekta hatpadu so aina pamde maram aduna makoibu hatnabagi pambai ama oina lanpasing asigi oiba hunger game ama pangthokpadu aina pamli masida kanana yaningba amadi kanana yaningdaba haibadu vote tawduna lepkadoribani Johanna na noktuna hairaki nang atopa hunger game amaga amuk pangthokke haina khallibra hemisna so hanglaki madugi idea adu plutak na putorpa idea ra President na nate masi agi idea ni Masina laman kumagi sapsaba khalladu oigadoribani hairaga vote haunaba hairaki Peter na aidi madugi thabak adu saugat loi hunger game na maram oiraga lan ase thokhibani Johanna na aidi saugat kani snogi masunupina game asida saruk yabadu aina yengba pami yani na aidi game asibu saugat saroi finik hilama thoklaba sumana Peter gi misang na leblangani Peller na aidi game asida saugat sari makoisu game asigi mahaw asi kamdaw bogi haibadu khangan mathau tai BT na akhoi masel amaga yengthinaba se ai pamde maram asuna ai game asibu support tawjoro haina phongdogli BT amadi Annie na game asigi mayokta board piri aduga Johanna Peller amadi president na game asigi supporter laiduna hojik pawi goina ohum phangduna chap manari president na Kenis sa onsalaga magi apamba phongdo haina khangalaki Kenis na ngehak tumina lairaga hairaki snow ase aina hat kani masu yarabadi aina primgida makhanduna game asibu support tawgani President asu Kenis ki wafam asida ayaba pikre mathangda hemis bu bot pinaba khanghalaki hemis na Kenis na munna yenglaga aisu Mockingjay ki maikai da lep le haina phongdoktuna hunger game pangthokpa asida support tawkre asumna bot masing hena phangmadagi game ase pangthokpada yanare President na hairi snow hatpa loiraba matung ngasi ahing game ase pangthokani haina aina miyamna lawthoklagani mathangi sinda ifina Kenis bu snow hat na bagidamag dress up tawiri Kenis na masa mathanda sijaba yaba guli asibusu set na hapsalli mathangda square haina khangnaba mafam asida snow bu punduna thamli yamlaba miyam asina mabu hatpa si yengna bagidamak mafam asida su question duna laidi asobadram kya thinduna Kenis na snow gi manakta changsilakpa asibu miyam asina khawrang na yengli President Koina Peles asigi mathakta leplaga miyam na wafam kara thamlakli mahak na hairi anong penem asina miyam taram na ogli ngasi aikoina mafam asida lebliba si aikoigi itihasik oiragadaba asumana mai pak I haibadu yengnaba gidamakni ngasi aikoigi lan asigi asawa marup oiriba Mockingjay na thokliba lan punamag asi losennabagi mahaki ten asi kapkadoribani mahaki ten asina aki ekang thokaliba punamag asi losen khiba oirasanu
aduga anauba nungai aifaba matam ama purakpa oirasanu masi hairaga Kenisna magi ten asi kapnaba sem saro haina khangankhre Kenisna tenjai ama satlaga snow da munna em tawduna lairi adubu aikoina khalliba sigi ona tainabada Kenisna magi ten asna president coin bu kaptona hatokre masidagi snow asi yam kanna kanna no khalagle Kenisna sumana ngasai hapsan kiba guli asi lawthoktuna mathanda sijana ba honaragle adubu Peter jenchalaktuna guli asi bu munkhre Tilliba miyam asina piendabadagi snow bu punna thamliba mafam asila jenchalaktuna mahakpu tamthiba mongda hatokre security guard sing asina su Kenisbu phatna pukre thokliba thodok sing asibu flutakna munna yengduna lairi mahakna kari maramgi Kenisna president coin mo hatlibano haibasi khanglibani jamjaraba miyam singbu bom thadaduna hatkhiba tamthiraba game haibadi hunger game bu amuk hana hingatnaba honarakpa amadi power painabagidamagta aranma pambai kya sujinrakpa asina maram oiraga Kenisna president coin makata na president oirabadi amuk hana hingshagi oiba thodok kya tholakani khanbadagi Kenisna president bu hatkhibani Kenisna ngasai snow bu hatke madu oirabadi hunger game asibu support tawgani haikhiba wafam adu president coin mo hatpa ngamnabani haibasi hojikti yengliba aikoina su khangma ngamlei mathangda guard anina Kenisbu ngak senduna laibasi ulagi Tanjas hemi sangchalakuna plutak namagidamak sithi ama piragi haiduna sithi asibu Kenisna pathoktuna khanghali sithi asida hairi Kenis nangna ten adubu kathokliba mikuptagi leibak pumba si thamoi sokpa angakpa phawba haibadu oikhibani adubu aidi masida thoidokna angakpa phawde aina khankhiba misak adumak nangna chapchana oi haibasi aisu khangi hojikti snow amadi coin asi sikhrabanina leibak asigi maraibak asi ngasi numidang leplagani District 12 ki luchingba sing asina aki ekhang yaudaba election ama pangthoknaba ngasi warep nagadoribani aina thajaba amana pelarna leibak asigi asowa thotang ama lawrakani haibasini mahak asi maram chaba miyamgi kholawbu musinba ngama misak ama oirabani nangi nathakta tariba polom sing asigidamak aisu nungaitaba phawi hojikti ekhoigi lan asi loikhre aikoina hana sunaba leitaba lambi amada khong thangjanba haurabani aina nangbusu capital asigi wangmada satnabagi ayabadu lawrabani matam khara aikoidagi lapna leiba asina nangi yaifaba oigadoribani commander pelarna nangbu matam charaba kana soidana ngakpirakani leibak asi hojikti santigi lambita soida changsilagani aina sunangi punsina ingna sikna santi oina leigani haibasi thajaba ke athamli masi hairaga magi chithi asigi warol asi losenkhre masigi mathangda Kenis amadi Hemisna capital thadoktuna makhogi pongnafam oiriba district 12 ta lagle Kenisna mafam asida kanasu yauduna naitom lenba punsi amada hingli nongmadi mana sadan wasatlurga halakpa matamda Peterna yum asigi manakta leithadon leiramlei Peter bu uba matamda Kenis asi ngamkhai leitana haraujarami aduga Peter bu sena konsenduna thamkhre makoi ani imung manungna changduna wari watai kaya su sanari Peterna enina tharakpa sithi ama pathoktuna Kenis ta halami sithi asida sum hairi aina hairakadaba wafam sing asi tabada nangsu soidina nungaiba pokani Kenis ki mamana capital gi anawa medical unit singda takpi tamibagi thabak tauri Gel busu district 2 ki captain oina promotion pire aisu aigi nungsijaraba isa nupa asiga matam chupagi oina leli masina laiwai khraba phinekpu matam chupagi oina aina ningsingduna leiba ngamhalli aikoi kudimak awana kaya mayok nakre adubu hojikti madu sukna taki memory khakta ngai haure haukraba tawdoksing asibu aikoi gi angang singda khanghanduna amuk hana thoktana ba hona gadabani aina suna koi anibu ingna singna nungai leiramgani haina khalli wai singa si phongdokpaga loidana city asi lotion khre Hojik numidangi matam oire Kenisna mathanda heblamba sidagi hawalaglaga Peter gi manakta chasanduna hebli Peter na Kenisna hangli nangna aibu nungsiriba sibu asengbra natraga tawsinnaribra Kenisna asengmani haina pakompiri mathangi sinda yamna phajaba lamahang amada Kenisna angang ama pamduna leiba si ulagi mafam asida Peter su pungkak sawba angang amaga wari saduna yam nungaina leiba si uli Pigliba angang asi kablakpadagi Kenisna magi punsigi oiba wari kaya liduna angang asibu thiamagoloidana film asi losenkre matawsumna tangkak naina chathajarokliba The Hunger Games hariba movie asigi wari asi matang asi losenjare ngasigi agi explanation asi kamda wibagi haibadu miyamna comment box ta khanganbiraku makataba movie singi nungai nungairaba explanation sing tabinaba channel asibu subscribe tawsanbiramu ngasigi oinadi Mingselmanipur na miyamnagi kainanaba yathangni jari khoirumjari